State asida haukiba tha anirom hena COVID-19 positive oiva anova case amata thengna kidraba matung ngasi nauna anuva COVID-19 positive case ama thengna krai nauna positive oiraba mioi adu Jnims ta PG first year tamliba mahiroini hairi mahak ngarang numidang lo khuba amadi laiho horpadagi RT-PCR test tawnam gidamak sample logduna thaki amadi ngasi COVID-19 positive oire haiba khangmangam khibani amarom da ngasi nauna COVID-19 positive oiba thengnariba asigi yengnaga Jnims ki director na miyamna ka hena mi paina danaba appeal tawrakli director na hai ngasi nauna COVID positive oiba thengnarabasu mathau taba section tharang sing lokhatuna laing bagi thabak sathari amarom da ngarang state asida sample humbudrani pan test tauki masigi manung da Churachandpur dagi amma Imphal West dagi nipan Jiribam dagi nifunipan amadi Kamjong dagi kunmathoi ni ngarang fawbada state asida COVID-19 positive oikiba apunba masing lakh ama lising kunthra mapan ga chamapan kunmari ne aduga apunba discharge taukiba masing na lakh ama lising kunthra taret ka chatret humbudra mangani amadi laisat asidagi sikiba mi masing na lising ani ga chamaga nifu mapan oikibani